CRPF na Kapthorakpa Nongmei Maru na Panbadagi Leikhidraba Meeoi ahum ke Ashiba Hakchang Emung Manungna AROIBA MATHOU MANGAM PANGTHOKNABAGIDAMAK NGASHI LOUKHRE Haukiba tarik taret ki ahing nongyayda turong laubida kuki militant sing na bom kapsilakpadagi pikliba angang ani Leikhidraba thodok pu yaningdaba phongdoktuna CRPF ki kemta miyamna karigidamak micham singbu ngakpa ngamdribano haina changsinbada CRPF ki maikaidagi Kapthorakpa Nongmei Maru na Panbadagi Huidro Michael Elias Henry Laistram Jatin Singh amadi Wahengbam Bobby Leikhidrabani Leikhidraba Singh Ashiba Hakchang adu ngasi imung manung ki Meeoi sing na lauduna Bisnupur district ki lamthabungda lairol chankhre adu moinama kuki militant ki attack te Leikhidraba pikliba angang machit manau ani ki hakchang di haujik phawba laudana leire